Ngarang nungdan phone kiba kanglei pa kimairagi pause dagi maru eba pau khora khangasjaraga miyamda khudo tamjige. Chinggi District marida paikhat kadaba Chaokhat thourang thabaksing paikhapidre haina Kuki MLA tarana dona Ministry da wakat khrei. Mamang sei May 3 dagi haurakiba irang asina maram oiraga maru oina Churchampur Kangpopi Tengnopol Amajin Phejong District da paikhat kadaba Chaokhat thourang thabak thoramsing palibelenga asina meirabire haina irang asi hawbadagi Manipurda Electriba Minister ani yauna Kuki MLA singna Ministry of Department of North East Region Donor-gi Union Minister da ai bachirol thadna wakat kre hare mamang thagi tangkum mapanda Ministry asida thaba ai bachirol adugi matung ina hawjik palibelenga asina haiba district sing asida miyeng sangbidabana Chaokhat thourang amadi lenga rolda phibam soklei zero aduna makha taratuna hai haukiba sei amagi mamangdagi travel MLA singda piba special department fundagi lupa kura ama yauna atei fansing palibelenga asina thingjingkhibadagi hariba mafamsing asida Chaokhat thourang thabak thoramsing leptuna leire haina palle loina Manipurgi oina paikhatkadaba Chaokhat thourang thabak thoramsing gi oiba priority list ama North East Council thagatkibada hariba district sing asigi yaude haina su palle hiram asigi matangda ministry da miyeng sangbibaga loina kumjali singaniga subna kungumari kungumangai ge development program sembada Churchampur Kangpopi Tengnopol amadi Feljong district kisu yaubiyo haina minister lepa hokip nemcha ki game MLA Haukilep Kigen, MLA Kaute, Nungsanglu Simte, Chinun Tang, Kimio Hauki Hangsing, Paulila Hauki, Lebzama Hauki Amadi, Bulzamang Palte na Kuya Pidina Pishimba, Jero Adida Pali. Singda Damgi Akuiba Singi Mapam Singda, Kuki terroristing na bangka Saduna Lexing Kibadigi, Damgi engineer Amadi full staff sing Sangbada Akiba Pong na Bagum Taurei. Manipurgi Imphal Mayol-dagi kilometer 13 rom lapna leiba Singda Dam project asi miyamda thaknaba ising pinaba kumi kale nadina lau singubada mathau taba ising pinaba pandamda sakhibani adubu dam asina thamkiba pandam adu mapum phana pangthopa ngamdana hawjik leire khwaidagi maru oirebadi Manipurda thokliba kanglu anigi irang asina marum oiraga Singda Damgi chinggi akoiba mafam singda Kuki narco terrorist singna bangka sadunu leire habigi pauktare Masina maram oiduna damgi thabak tawgadaba mari lenaba engineer amadi field staff sim dam site changkuna thabak tawbada akiba poknare habigi pau taba fanglei pause asina praja section kyadagi phongdoropagi matung inade haukiba sai kyadagi damgi reservoir ikang thokuna miyamda ising marang kaine piba ngamkhide Imphal city gi mafam ayambadi Singda damdagi thaknaba ising pirambani hauji Singda damgi ising miyamda ningthina phangamba ngamna leiriba se mari lenaba lenga ki miyeng sangbiyo haire Hantak cyclone Rema lakpadagi Manipurgi mafam khudimagta nong kana chubadigi Singda Damgi reservoir se ising pik thana leire habigi pau fanglei Damgi ising leirebasu mari lenaba engineer sing field staff sing dam site changdun thabak tawba ngamdabagi akiba leire haire masigi maramdi Kuki narco terrorist sing damgi akoiba singda bunker sing sajunduna leibadagi mafam aduda changduna thabak tawbada khodongchadaba kya mayoknare loinana damgi reservoir gi ising amadi structure na singbosu security na ngak semagi thabak paikhatpa mathau tare haina praja section kyadagi phongdorakli Singda Damgi oina matik chaba security leitabana damgi inspection amade maintenance matam chana tawbada awaba mayoknare Singda Dam ising leirabasu praja miyamda ising piba ngamdabana isinggi awaba ko amba ngamoidabagi phibamda leire hare praja section kyadagi phongdorakpa china makha taribadi Singda Damgi overall security staff sing ningthina thamdana damgi structure reservoir amadi ising yokuna thamliba damgi okoiba sai sing ningthina ngak sembagi mathau tare maduna damgi site aki akhang yauguna mari leinaba staff sing chatuna masagi pangthokpam thokpa thabak chapchana pangthoknaba security force matik chana thambiduna Singda Damgi ising pik thana leirabanine ising phangdabagi awaba mayoknariba miyamda ising phanganaba Manipur lenga ki athuba mi engchangbiu haire ising isangna leikhidrawa singna lupala ani gi ex gracier piragane Manipur yauna awang nungpok state singda ising isangna maram oiduna leikhidrawa singge imu manung singda lupala ani gi ex gracia piragani haina Prime Minister Narendra Modi na lauthokre Narendra Modi gi official ex handle da ngarang thagalakhiba warol amada wafam asi lauthokladuna thaudok sing asida apso apanang basingdana lupa lising yang su piragani haina lauthoke hariba sempham sing asi Prime Minister relief fund gi pigadabani haire ex makha tana Narendra Modi hai
Manipur yauna Assam, Tripura, Meghalaya amadi Mizoramda ising isawna soalaba phibamsing kupna yenglei. Loinina cyclone Emana maram oiduna hariba station asida miyoi lakaya ama awana tahalkrei. Maki maikedig angama matengsing pangani haina thajaba phongdoladuna Narendra Modi na hai. Hauzik oiriba phibamsing yengsimbaga loinina central government da mikumna mamsing leibaga loinina official kayana mi amadi lanthung kambagi thaba paikhatle hare. Amaramda Prime Minister na social media da post taroktingai mamangda Home Minister Amit Shah na su ising isaw nang halaba awang nokpa case sing da mahaki maikediga angama matengsing pigani haina thajab piki. Mahaki official ex handle da thagalakiba post amada cyclone Emana Manipur yauna Assam, Tripura, Meghalaya amadi Mizoramda asi ana amadi akaya to kya thoankiba bu nungaitaba phongdokdei. Oiriba phibamsing matangda Prime Minister jasu khangankibaga loinina state asigi Chief Minister Singa Chaokhat telephone ki khutangda wari sanare thaudo asida leikhidraba sing amadi aso apananglaba singda saruk yari phibam asi komne yengsile amadi angama mateng pangani haina irakle. Nakal amaramda Manipur ki Chief Minister Birene mahaki ex handle da thagalakiba post amada Manipur da oiriba ising isaw ki phibangi matangda Union Home Minister Amit Shah masana mahaki mafamda phone tawrakre. Home Minister Amit Shah ki maikaidigi Manipur da central government ki maikaidigi Pangba yaba mateng khudima pangani habigi thajaba mahaki mafamda piraki haire. Masigidama ambulance singana Home Minister Amit Shah bu ngamkhai leitana thagaba phongdorakle. Security na khulai kya fagalei brown sugar kilogram anirom su fagalei. Security ka apunba team amanang rang chathakiba thiba homagi thaba amada Kangpopi District ki Khenzang village dagi magazine anikalonyana 7.62 mm SRR ama Insuep ki SBBL ginomay ama kapayariba marutara amadi Viofan radio set ama famangam krehari. Amaramda Churchampo District ki Sangaiko Junction dagi miyo amadagi brown sugar kilogram aniga gram ahum oigadaba tungamba sapon kef humpuda haptuna puramadagi fare hari. Brown sugar ga kona fagalaba miyo adugi mamingna Guidung Elias Wariam Chaikunganitoy kawa miyo amasu fagale hari. Nakal amaramda National Highway ani dagi pose purapag gari humpuga taro security ke akamba 16 thourang ga loina Imphal tamna yorokre. Masi ga loina security ke 16 thourang lakha poina tunga mafamau draga tarukta checkpoint sing hangdokhibaga loina singnaba miyoi taraga mari ki mathakta wahangpong chathake. Adumakpu thudongna mifami pungi paudi laikhide haina Manipur Police Control Room dagi thadorakpa chero amada khangalakle. Manga suba amadi marfuga manga suba Assam Rifles ki apamba ganggu amana More Police ka khusam maduna ngarang nungthi pung anirom tabada chathakiba thiba homba amadi Churchampo dagi housingna More dol party de laiba Chingai Bank Chaikuntrama puroiba china pau kaubinupi ama tungamba peke humfuda haplama brown sugar gram kunga taret packing pipe packet lising ane game som piece taraga manga WY tablet gram chama pangam humtraga mathoi amadi sale on lupa la ahunga lising yankhai ko na fare hari phagalaba polam sing aduga loni nupi adu More police station na khusina kare hari.